Kanamata Chief Minister the Unabigno, Home Minister the Unabigno, Maduma Tautade, according to Ship Hobo the Unade, Karigino Nagamacha, really Tore, protest Tore, Hector Torega, same the Unabachale, same the Unabachale, Maduna Ning, she justice, a quite people on the Base. Chandel area Karadan, a cookie free the Chahale, Mapam Karadan the Chahale, the Naga leader Krana, Nagami Krana, cookie business dominator lere, Adu Karadi, Aquelang Gataba. Nashi Lance, a queen of Tobro. Ako'y natawbonate naga na land tawbonate ako'y kanasu khanade ako'y nung kala tombi da thokiba thodok mari leina na ai telap na naga praja leader mayam da wahayamani ai thamjage message mase munna tabiu naga gi leader singna CSO gi leader singna mase khangba mathau tai mase khangjanba phagani haibase ai hainingi kari gi no ako'y justice ki tamak demand tawbani hairaga justice phangdringai da heta government wari saninga unaningba chief minister na kauraga hetta haro na chatpa masi karigino adugumdo tawbigino masina maram oiraga akhoi justice phangdri bani justice government the PBO na akhoi government the demand tawbani aduna until unless akhoi ki justice phangdri phoba CM na kogera home minister na kogera whoever deputy CM na kogera maram chadradi madu unabigino maram di justice se moina pigadabani adu pibangamdri phobadi akhoi matam khara madu phap taba ma change aduga akhoi na justice ki tamak protest rally whatever madu agitation tobu kanda sopatai mi khara phaba khotpatai phaba ki tamak ta kari kiningai lege mi phasnu madu ki tamak ta pharaga adum negotiate tobu chapa khara tawraga adu tobu tawradi yaroi aduna hojik maming paningde naga MLA singkhara Tabak tauring the Mamang Tana Junction de, talking in the Ditode, Toglakanda, Taurakanda, Mi Shokre, Hypokanda, Hospital, the Lakanda, a Papa Saraga Hangba Chapa, Police na Pare Hekanda, Lotopa Sara Chapa, Maduto Bigano, Ojikala Tombida, Police Sipai, Akwagi Center for Security Force Tamli Base, Akwagi leaders in a Gantara de, Luba Ponate, Masetuna Lotohan Bicro, I say Aina, Hainingi, Lam Akwagi. Mi taruk yam sathina halaga hoji justice PPDri maraksida handak Lanka village ta ambush tora attack toraga mi ani mu sikre si naga gi khunda changlaga attack toba haise naga mayam da lan toba natro adu akhoi phap ta se aduga sengna haithongna se ukhul gi mi oigera sadapati oigera chande tamelong oigera akhoi gi leader khara mi khara se hadak yam sathiraba lan se da Cookie the dum loina ningba, cookie the support on ningba, cookie the link later tabak toba, me leader kra, yabukum na koisi ure. The same cookie see the support away the chumna high toxe, I don't know, toga the batuna toro, akwe maduki matung in the decision laurani. Not that a papa saraga, adu toba saraga, cookie the loinaraga chatpa toba, aduga wari sapa mayam sina maramaraga litan se huji phabo chapangam dabne kampopi lanbangam dabase asi maram ama achauba ama leire mase aphabo oiroi aduna aina nagagi CSO nagagi elected nagagi leader praja mayam na mase munna phab tabio haibadi akhoi justice pame haibatarade soksunu sokpatai jail changsunu changbatai phasunu akhoi dasu phasnu maduna maram garisu nate akhoi aranba tawba nate justice pio haibase aigi right ne aduna mi shokra kanda hospital da chalaga aphaba sabignu aduga police na phara kanda aphaba sabignu ahing nungdang akhoi tumda na thabak tawriba mi wai kaya leiri adu handak kala tombi namding lon da thokliba thabak se naga da usi thawai da na tawbani mase date 17 da thokhiba accident na maram oiraga mase hojik phawda sumaina thokpani adu ngarang se ai mamingdi paningde naga gi MLA khara CM gi mida o deputy CM da unara khola tawra adungba adugi mahutadi ngara nahan akhoina rally protest mamang da security se lothokpio haise hai khrabani state na taro haina ta da bani state government na tawge na tawri bani aduna state government da central government da justice PBO haise naga na demand tawri bani masigi demand se phangdri phobadi masigi demand se phangdri phobadi kanamata chief minister da unabigno home minister da unabigno madu mathau ta de akhoi ding si phobadu unade karigino naga macha rally tore protest tore hekta toraga sem da unabachale madu nane ngasi justice akhoi pibangam da base ado chandel area khara da na cookie free da chahalle mafam khara da na chahalle duga naga leader khara na nagami khara na cookie ga business dominator ga lere adu di karadi akhoi lan ngam ga daba ngasi lan se akhoi na tawbro akhoi na tawba nate naga na lan tawba nate akhoi kanasu khana de akhoi nung
เยทินเยกนาบสุไลเต but คุกกี้สิงนะจังละก็อควายเดอเทคตอระลานตอระก็นากากิลามยามเสลอระก็อควายกินากากิมาพัมเสดามอยนะมาปูเอระเกรูลตอระเกให้ไปกิตมักตามาเส problem เสทกปนี่ให้ไปเสนากามจามยามนะมาเสพับตาบิโออดุนะ justice ปามละดีนากามยาม solidarity โอยนะเล็บซีมาดูพับตาบิโอให้ไปเสไอ้นะงสิคราทมวยดะวะคันดะไอ้นุงไอเตงรังนำดีลงดะกะลาตอมบีดะทอกิบทอดกโตstate force na government na thawai na masin naga da usit thawai da na tawbani aduna masigi tamakta naga ichi no mayam lekhat piu haibase mayam asida ai hujik mafamada ai challaga thaba magi chali adu wakhan noi da na masin mayam da paujel se pi bani